Tawang Sambam Dalaiba, North Imphal Development and Sporting Union Nagasi, Union Asina Konba, Mafam Sing Dalaiba, Awaban Masak Oiraga, Nama Sweraba Pibam Sadrapa Mui Singda, Sana Tanganaba Polam Sing Tengbankre, Iramasigamari Lainana, Union Asigi Advisor and Canadina, Tamthiraba, Lockdown Gilachatna Awaba Taraba Kabu, Union Asina Tanka Kayada, Mateng Panguna Lakli, Awabaga Sagona Duna Laiba Kayada, Matam Pumbaki Oina, Union Asigi Maike de Adumak Mateng Pangani Hike. Kasargi Seram Kuldagi Nupi Singi Luchingbi Orambi Seram Rase Laikidre Ngarang Numidang Silchergi Private Hospital Amada Ikang Kangodana Mahak Masagi Anaba Amadagi Laikidabani Hairi Mahakna Laikidabada Tongan Beluf Kayana Awaba Fondok Narakli Laikidrabi Seram Rase Masagi Sahi Humdraga Taruk Sukre Mahak Asi Nupi Kunai Saukotlup Seram Kul Rongpurgi Founder President Oirambata Natana Assam Manipuri Maira Paibi Apun Balup Ampalgi Hanagi Joint Secretary Onesu Thabak Purambi Maira Paibi Luchingbi Amasuni Lockdown Maram Oiraga State Asida Halakpa Yadana Mapal Lamda Panduna Lairiba Nauria Pakang Lakpa Assembly Constituency Gi Mahiroi Singda Sumthang Sanapungi Managing Director na Selgi Mateng Pangkre Ahanba Phase Gi Oina Mahiroi Chaniga Yankairomda Sumthang Sanapung Asigi Managing Director Swerai Sem Ongbi Kevina Bank Account Ki Mateng na Mahiroi Amamamda Lupalising Ani Mahiroi Singda Yahunki Laingak na COVID-19 lantheng na ba lokalagliba Thaurang Singbu Mateng Pangbo Oina Indian Red Cross Society Bisnupur District Branch na Sinduna Bisnupur District ki Oinam Kaithelda lockdown khara komthok liba matamasida pot laiba lakhiba miyoi singbu awareness piba amadi social distancing norm ngakhanabagi thabak pangthoktuna pot laiba lakhiba miyoi singbu awareness biduna social distancing tawraga pot lehenkhre Social worker Koizam Ram Krishna Elias Gogona Thangmaiban Assembly Constituency gi apunbagi oina COVID-19 maram oiraga lockdown thamkhibadagi imung amada nongwada changdraba yadraba sana thaknanaba hensang napi thau thum ngasidagi Thangmaiban Ward number 3 gi akoibada leiba club singa khusamnaduna yenthokpa hokre Puba truck sing yauna ahangba truck sing fawa komna chathanba yananaba center na state singda pautak bikre Union Home Secretary Ajay Bhalana ngarang state singi chief secretary singda ikhiba cherol amada mafam adugi lairiba authority singna lam amaga gi ngamkhai lanthok nabada truck singi tonganba passing piroi dabani hairi